Myanmar da khundariba maitai singnasu Ema Panthoibi Erat Thouni Thouram Pangthokhre maitai kathe Indigenous Development Association Midagi General Secretary H Wahengbam Haithoiba Luwangchana khutyek piduna thadorakpa cherol amada ngasi October gi tang 13 ing 2014 Irai numit ki yaifaraba ayuki pung 13 taba matamdagi Myanmar gi Mandalay region manung channa leiriba Amarapura township manungda nganthoiribi Ema Panthoibi gi laifam mafam singda hailai tuna Ema Panthoibi Erat Thouni Thouram maitai kathe Indigenous Development Association midana mai pakna pangthokhre Thouram asibu mai pakna pangthokpada achouba thodang laukhiba midagi yek salaicha en ngangom moirangcha H Wahengbam Haithoiba Luwangcha K Longjam Puron Khangba Angomcha M Ningthaujam Chinglemba Mangangcha T Yambem Inung Nganba Khumancha T Sorokhaibam Lamjingbi Chanu Salang Leishangthem S Thongam Lingzelaibi Chanu amadi Huidram Nuenwe maitai kathe yelhomi Chaukat Khongthang Lup Midagi Thomi Singna Ema Panthoibi Laishang Singda Ngamjaba Hailei Athen Potna Chingba Katpagi Thouram Pangthokhre Yek Salaicha Singi Tawdaba Yadraba Apunmagi Lingjel Sagatminaba Haibasi Yek Salaicha Singi Mathauni Amadi Ema Panthoibi na Yek Salaicha Pumna Maki Mafamda Yaifaba Oibinaba Oirashanu Haina Cherolasina Makatari